Pausi yumpum ujbamar ujbapau khara update tawjari. Lagador by State Assembly Mikhal asida BJP na set nifu fangtuna lengak sembani sarda. Khongjang lisingani konithoigi anganba sarukta pangthokadoriba taraganithoi suba State Assembly Mikhalda. BJP na set nifu dagi hena fangtuna lengak sembani haibaki aset pathajaba lei aina BJP. Manipur First Pradesh ki President S Sardana fangdokre. Thangi SE da BJP ki mirip oinana basem sariba MDS के चेयरमैन एम आसनी कुमार के काइवल लेबा जुमदा आइगी इमुंग बीजेपी की इमुंग कैंपेन आउटोप की थरमद सरुया की बीजेपी मणिपुर प्रदेश के प्रेसिडेंट एस सारदाना हाई आइगी इमुंग बीजेपी की इमुंग हाइना संगसलकलिबा कैंपेन असी खोंगजां लिसिंग अमगा चांपन मारफुदगी हौरगा बीजेपी ना मियाम की थगुल तोबगी थबक थरम सिंग मनुंग चन्नंग असी सुपांग तोगले सेंट्रल अमसुंग स्टेट असिदा लेरिबा बीजेपी ने लुचिंगबा लाइगा गसना तोरिबा थबक थरम सिंग मियाम दा हकथेना फंगलिबरा नत्रगना Pangdribara haban sing basing adu jumthong da changduna tana tikna bagi thorum amasune loinana party siga miam ga nakna satmina bagi khongthang amasune political parties na mikhal mamang da tongan ba wasak kaya saktuna lakhe adu India na chahi umpudra manga ningtamna leraklaba matam asida miam masak thokna hingalabra haina asumbak wang hangna duna lakle Laiba sigi miam bo nungai yai fana hingana bagi dama BJP na su miam da wasatuna lakhe wasak sing adu ki manung da party sigi wenadi Ambana tabak ton tokre. Makadana hai party asina tabak ton tokli besing aduba miyamna. Kodong sawa fangkrabra natragana matam asiga da paikaliba tabak thorum sing aduga chuna ribra haiduna sanchilakwa. Campaign sing imanung da aigi imung BJP ki imung asiswa mane. State asida BJP na lusing ba lengak sahi mari makairam leiba asida awon ba kaya purpa ngamle. Se minister NB na lusing ba lengak asina paikaliba tabak thorum sing asida miyamna so adumak apin ba pogle. Masina marum oraga miyam ki thamui tha Manipur kangada miyam ki ai fana ba tawgada ba party di BJP ni aina chena thaja ba thamduna party asigi mirip sing chawna mai palakani ai ba ki thaja ba leire lega ki thabak phangan ba natragana thabak pi ba hai ba asida wan thok ke lei mibum khodimak lega ki thabak phangan gani ai ba leite masa ga chanana leirba qualification adu ki matungina natragana wakal lausing adu ki matungina chuna ba sentuk lambi piduna sanbet loan phagadan ba lamdam ama han ba adune mathau tari basi habasi miyam na punna khangwina ba mathau tai Tharmaduga Mari Lena Tanga AC intended candidate M. Asni Kumar Hai, Minister and Birenal Singba, Lenga Kasanamiam Gasatmina Duna citizen. Santri Goiber Lenga Ama Laituna Lakle. Congress Nasahita Manga Lenga Paring Matamaduda Miam Pumba Awasa Tangamade. Tumpam Safam Kang the Bagit Laita the Bapunsi Yamada Hinglambani Adobo. Nasi Miam Giapam Bagi Matungina, Laira Kiva, Lenga Kasanamiam Gisakanaba, Saifan and Batabak Torum Kialo, Ikalakle. Lagador West Assembly Mikala Sida Tanka A. Sinalam the Masiki. AC Kudimak the Port Quadigi Yamna Fangba, AC Amokwana Batabakina Sanselagane. Tarmadu the BJP Besnopur District Committee President R.K. Bimola, Besnoborgi of Adixa and Dines Pradhan member Chingbasu Saruyake. Atop Editorial Gikalam Amada Athubada Recommendation Thaba Sungane. Manipur House Kanglo Pro Kontramagi Matakta, Kundaduna Lady, Masida Yellow Mimite Amatimite Sing Missing Asida. Kanglo Pro Kontraki Matakta Lady IBI. Aduga Bharat ki chana pathap amadi lengak londa apigo furuk kanglup singda yellow mi haiba kanglup sing asina charul tribe orabadi makhoi bungak senduna thamjaba ngamna da Bharat lengak ki chana pathapta Article 342 clause 1 gi kanglon singda masagi kanglup furup sing aduba masa kanjana bagi damak adoba miramdagi haibadi masagi state natragana union territory na tabadagi lakwa Bharat masa amna makhoi gi lamda permanent khunda laitaba yadabagi pangal pere Masina marum oraga Bharat state Kudimakta Amadi Union Territory Singda Yellow Mi Oina Serul Traki Marum Chanba Sing Punamaki Maram Damda Metop Singna Lam Labor Yantaba Purukang Sing Adu Malam the Kimut Kidanaba Kanjaba Ngamjanabaki Kanglon Kia Yaguna Marum Oraga Bharat Kimanunda Laidiba Bharat Masasna Serul Tribe Sing Maramda Lam Lairaga Mafu Yandaba Dagi Bharat Kimarung the Labor Bharat Masa or by Yellow Mi Asengba Serul Tribe Sing Bungak Sensi Habasi Lamdamasagi Yellow me mitasing in Rakta Kangdaba, Larik Heraga, Laisu Kangdaba sing, Maram Chadra yet Pagi, Mount Labor, Manbugum Tauri, Ibatai. Maram di Auki Basahi listening any Taraganito, the Settled Tribe Demand Committee Kauba, Luba Masemblaga, mitasing with Barakisana Fatapta, Settled Tribe Marum Chalanaba, Manipulangak Amade, Varat Lengak, Taxin Bay Khongjang Sangsindunas, State Lengak Amade, Central Lengak Kimhomda, Memorandum Pisan Kibada, Barat Lengak State Lengak, Recommendation Taraknadaba. Lisingani Tarakam Dida, Zero Laklasu, Manipur Lagang Hosek, Sahi Mafan Parak Lagadora Matamasi Fawada. Barat Ingak the Tatrib Asi Kangdana Akang Saba Mitimasa Krana Kongsep Hibadagi.
Oirambazai, Hana Salon Tribe Demand Committee Luching Basingna, Jingnabagi Wafum Kia Fungdung Narapugum Taragle. Housing Marifurgi, Kuzil Mamai Mukta Park Pagum Laba, Tampaki Lamda Ladiba, Midai Yellow Missina, Saddle Tribe, Waidabadagi Barkimipum Kudim Amade, Singmi Tamil Lifam, Oshilapagi Kong Tangpam, Lachilaktabagi Mong the Lakpa Aurakadore. Masin Maram Worka no Matatragan Nomadi, Malam the Gimide, Asigi Kankul Putkibayabagi from the Lakpaya, Hinalam the Mazigi, Akangai Kana, Makeki, Adigang Nabauragle. Maramdi Midai Singasi Barat Masasing Punga, Janaki Tak the later with the gay. Manipurgi, Yellow me Midai Singile from Pikrava Tampaki Lam Nomagi, Mi Kung the Tabo, Lefam later, Mafam Laibasi, Kangdana Akang Saba, musing with the Guinea. Aduma Tangla was a Tangla money for the Hawkibali Signi Taragani Twiki Luram Daiki Matamda, Saddle Trap Demand Committee Cover, Lubama Semla Committee, Saddle Trap list the Salanaba, Khongjang Lakpa, Asimakti Yamna Jumba, Asan Bam Amani Ibada, Kakbaya Roydaba, Khongjang Amani Ibayai, Maramatuna Malim Dagi, Mitaki Kongul Mutkidanaba, Saddle Trap Demand Committee Khongjangda, Manipurgi, Yellow Mutation as Hawkut Jungadaba Male. Loina the Marifort Legana Super Legana Taragu Hariba, recommendation Adu Atomatam the Tabi Trabade, State Asidaliba CSO Sina, Aknba, Khongjang Lakpa Male. Makatarakpa Atopau Amadana, Editorial Rolga, Darga, Link Tonaba Bill Fast Ogre. Mikalda Aranba Pambai, Sinaduna Vot Hadaba, Tingnabaki Pandam, the Electoral Rolga, Adar Karka Link Tonaba Bill, Nasi Lok Savana Fast Ogre. The Electoral Law Amendment Bill 2021 ngasi pass tawkiba asigi matangda Union Law Minister Kiren Rijijuna hai anova bill asina deba custom Michael Pangthok da mohot chindana bo thada bagi sanabi ado muthat pangam lagane Electoral roll da nawra mingsan gadaba singisu tangai fadana adhar number hafal lagane bill asi opposition party na yumpham yaudabani ana phongthoklipa asi Supreme Court mamangda personal liberty ki matangda takhiba judgment adu mamutana khangdabadagini Harba Villa Sina Lebakasiki Mikal the Aranba Pambai Sinabagi Sangyamna and Tanbangam Lagane. Billasiki Mayuk the Loksaba, Mifum the Wangalatuna Congress Lusingba, Adiranjan Southurina I, Billasi, Lebakasiki citizen Amawabagi from Dokpa, Haxing Adumat Pane. Billasi passed out together, Magzona as nothing committee scrutiny down of a from Toge. Lebakasiko in the data protection law among the later one as Segumba Bill Sing Asinami Bagi, around Autopsing Sinanim Bamonda, Sinarapagi or Topo Town Lay. Congress to Singba Manis Tawarina High, Mikal the Votada Vibasi, Mifum Kudimaki from Gamdokpa Hagne. A Singapore Pangan of Honabada, Adar link to Wadavani Ariwa Wafamase, legislative confidence ki Wang Ba Labor Wafam Amani. Wang Mother Labor Wafam Amani. Masida Sunatana Bill Asna KS Podoswa Miki case the Supreme Court Takiba, Zasman Aduki Wanataina Badene. AIMIM Gilusingba Saudin or Isina High. Bilasila Lebakas Gimiam Namani Makatamna, Francis Sinabagi Hagadu Namsindana Tam Kragani, Masiga Sumbata, Athar Kata City, Lebakas the late Babim Kutimaka Piba, Saktaxia Amane. Nasisata give a lok Sabagi from Aduda offers in Amadi ruling and Ikimarakta, Lakimpur Keri Taudoki Matang, the Chauno, Kanabatora Padagi, House Adu Speaker and Tilpung and Ifo by the Tokuna Tamke. Congress Amadi Trinamal Congress Kimaketi Taudo, Asigambari Lena in Dagi, Hovenista Azoid Mistra, Kudak Pam Tado Kadamani Anadaxen K. Nagalambarom the Ngasi Union Law and Justice Minister Kiren Rijijuna Puthokiba, the Election Law Amendment Bill 2021 Asida Yauriba, Electoral Rolga, Adhar link Tobagi Wafamase, Union Cabinet among Tungan Ayaba Pikrabane. Masida Sunatana Hokiba Marsta, the Matamadagi Union Law Minister, Ravi Sankar Prasan as Electoral Rolga, Adhar link Tonabagi Wafamasi, Lok Sabada, Aibaserul and the Pisala Kivane. Masida Lebakasik Mikal the Aranba Pambai, Sindabadaki, Natok Pangamgani Aikivane. Wari sana ba government fokalaki wo from of wasna yakidre parliament da makatana muknakre mamangi monsoon session da maung tadaba licha sasat kidamak suspend thokiba MP sing aduki party mari aduda wari sana ba kidamak government ki invitation adu of wasna yakidabaga loina ngasijo parliament da makatana muknaduna laikre political party punamak invite tawgadabani aina makoin akan ba fere blore Nagalamaromdana Lakimpur Keri Miharki Kesta Maki Masanofa Faki Union Minister Azoy Mr. Famtado and Nabaki Matanga Kanaba Pokalakiba of forcing demand adu government lokidre. Russian security demand singibatang the US Kipokum Tuna Piranabataksin Kre. Russian Pikiba security demand singatuki matanga Lebakasina United States Tagi Pokum Matuna Matotai Ikre Amazon Karigamakoy Nunang Basing Adu Kokanabaki political gay Tabakama Lokalpo Utabatarabadi Russian military Pokum Pirpayai Hana Amukana Warding Togre Ukraine Manakta Moscow na Lami Paisin Badaginong Lebak Singbo Nunang Hanke Hawkipasayulta Moscow na negotiate over Pami Iva security go from Kia Yauba Lissamapotoke
harba security ki pukhali pa wafum sing adugi manungda nongpok thangba Europe amasung Ukraine da tawba military activity thadokani haiba network gi wasak ama piu haiba yaure Russia ki wafum sing adugi kharadi ta sengnamak yaba ngamloi aina US na haigre adu wari sanabagi format adugi matangda hena masak thokpa wafum kharaga loinana zero lasida paukum khara figani phangdoklakre makatarakpa atopa pau amadasu Nigeria ki irang leba awangda khwaidagi nangguba attack sing da nongwai pai basina mi nifu ka taret hatkre Nigeria ki awang nong sup thangba khungang ki lamdam singda irang leba lamdam adu da khwaidagi nongba mihat singwaina namit kharni asida kulai fiber geng sina mi nifu ka taret hatkre laiba ka si gonung city abus ga thangnaba awang nong sup kaduna state ta mihat sing adu thokibani aina kaduna commissioner for security Samuel Arwana phangdokre US Council of Foreign Relations na khomjinba statistics ki matungina lisingani kunmathoi ge haujuk phobda lebak asigi awang sup amasung mai thangba state singda yamdrabad mi lisingani samanga hatkre khwaidagi noba attacks adugi daba group amatana makhoina tawkibani aibo wafam phangdoktre dobo yamdrabada mi lisingani samanga harkiba bandit singi geng atun oigani ana singnare haujik Nigeria ki security force na khulai fiber geng sing adu phangnada bathire However, the home the attacks in Hangalakre, Marmaduna Sahi is the Punba, Sibaki Masinga to Hangalakiba Yare. Kulai Piper group singadu, Ayambana, Fulani Etric group Hariba, Mausana, nomadic cattle herders when a Tabaktoba, Amsung Isingamsung Sasange, Sazik from Monabada, Hausa farming community Singamatam Sanadagi, Kotong Narkliba Gangbone. Togliba Kudong Tiba, Pibam Asikimasedamadi, Nigeria Military na Awang Sup Tangba, reason the Islamic activists, rebel sing Mekta Sahitaras Hangbat, Lan Amadahana Masalek Taduna Leba the Guinea. Boko Haram Amasung Masigi Masa or Islamic State in West Africa province, rebel sing Adunamako Safu Amsung Sakti, Paktok Sakto on the group of Awang Suki Kulai Fiber, by the sing Adukiman the Japsilakre Iba, Mafamatugi authorities na Hire. Lupa Krur Samri Rongi, Heroin Gezi, Humvudra Tepoba, Nga Fanaba hi Fare. Gujarat Samudra Khongbandagi Satholaga India ki Singlamda nga fananaba Pakistani hi amadagi Indian Coast Guard amasung Gujarat ATS anti-terrorism scout na lupa crore samri rongi oigadaba heroin kesi humbudra taret fakre Al Husseini kauba hi adu the crew member taruk tonglami amasung makhoi makhataba investigation kidama Gujarat ki coast district ta Zakhau coast furakre Arriba the content singa sige maru iba pau khara ase pau damjariba maripa local news YouTube channel amati Facebook page asedagi yang biri popuna makpatha sari channel asan tom ta kanarabadi subscribe to video subscribe to bir moloinana like and share to su kawi gnu klamakpo amukhana thagasari